War on Drug 2.0 ga mari leinana ngasi Thoubal District Police ki CDO team amana National Highway 102 gi Wangjing Uning Khong Thong dagi angoba machu gi Bolero registration number AS09D0376 dagi brown sugar ni chingna bahapa soap case nifumathoi chawrakle gram chamri marifumari lumba fagatkhre Polam sing aduga konana phagalaba miyoi sing adudi lilong sambru makhong mamai dagi MD Riaz ki machanupa Bakak Mayum Hefazuddin Chahi Kuntaret Amadi Lilong Sambru Makhong Awang dagi MD Abdul Rasid ki machanupa MD Wasim Akram atopa maming Boinaw Chahi Kunithoi ni hairi Phagalaba miyoi sing adu Khongjom Police Station da khusinna khibaga loinana makha taba investigation chathanaba NDPS ki makhada case ama register tawkhre hairi